पाउजदी यंपम ओइबा मर ओइबा पाउ खरा अपडेट तौजरे कादाना माइका बचिंजा की मतंगता खन्ना नाइनाखरे कोलिशन अगेंस्ट ड्रग्स एंड अल्कोहल कादाना लमदम असिदगी माइका बचिंजा मरुफंगना मुथनदब संगसिलक तोंगन तोंगनबा खोंजंगी सरुगा मोइनगा सी इम्फाल वेस्ट डिस्ट्रिक्ट की मनुंग चनबा कोदोंबो बि ममंग लेकाई कम्युनिटी हॉल कादा इम्फाल वेस्ट डिस्ट्रिक्ट कमिटी अमसुंग जायफा इहौ वुमेन्स एसोसिएशन अनिद पुन्ना सिंदना मियामगी ओइबा खन्ना नाइदबगी मिफम पांगथोखरे खन्ना नाइदबगी मिफम अदुदा इहाइफा इहौ वुमेन्स एसोसिएशन की सेक्रेटरी ओइना मेमचा कादा इम्फाल वेस्ट डिस्ट्रिक्ट कमिटी के सेक्रेटरी जनरल कोंग्राई लाटपम बिना अमसुंग कादा की प्रेसिडेंट हिजम प्रियो कुमारना प्रेसिडियम मेंबर ओइखी लुइनना कादा की वाइस प्रेसिडेंट दिवनजीत निंगथौजम अमसुंग सेक्रेटरी ऑर्गेनाइजेशन मायंगबम बुद्धि रिसोर्स पर्सन होइना सारुक याखे थरम मदुदा मायंगबम बोधि हाय मणिपुर यू थिंग ngamdre aduna revenue engkanaba yu sunghalaga mapanda thadoksi haiba manipur lekha ki wafum asina sumba warabade jingda popi thabasu thingba ngamdrabani na paksana popi thalasi yabra haiba wang lenga thanglagle manipur lekha ki wafum asina sumba warabade jingda popi thabasu thingba ngamdrabani na paksana popi thalasi yabra haiba wang lenga thanglakani Maramadana jumfam yaw dabang hakin ngalak bawa fam namang tinta tu na miyambo awa fam da thana nabal thorang paikaloy dabani lamdam masigi ima ibil sila lisang sin lamdam asidagi yu amri mai ka jinjak makhal singting na nabai yaw sang sin do lagle ado miyam gi lai sang ni hainer ba manipur legislative assembly da mai ka jinjak ki manung chaliba polam mabo set milon phagan na bagi mingda miyam da phangaloy haidno yu sang bagi aba pithong na ba hona ba हाइबसी असुंबा थौंग नते अन सुमाना मखाता खे कादागी वाइस प्रेसिडेंट दिपंजित निंगथौजम ना हाई लमदमसी मणिपुर लीगल प्रोहिबिशन एक्ट 1991 चनदुना यूजोन ब थिंगबा मदे थकबा यादबगी अथिंगबा लेरिबनी असिगुंबा अथिंगबा लेरिबा लमदम असिदा मणिपुर लेखांग एक असिबो निंगथिना चनहंदबदगी इमुंग कया कांखोंग साइरे मराइबक थियौरबी लोखरा बिसिना खुलिंगबा खुनाई हाइबदु वरपा याबगी अकीबा लेरिबने असिगुंबा मतमसिदा नानमका यू थिंगदुना लागली अदुपो ngamdrabani रा यू सुंगबदा ayaba bibagi wafam asi assembly da pukala kibani haike chief minister yawbo security force na pik thana leiba mafam amadagi manipur ge apun bagi saktam kai bi yaroi han laurum yui amabu phadu na pokhraba matungda bihar tina hatolam bagi thong akan bamong da condemn tawi thong sta manipur legak na tumin la leisin bagamba asina leiga gasi khyayam na puksil sengna me ka ba jinjak jing thilam gani aibasi aikoi punamana khantaba jangi ala sumang na khata na fong doke Ato pau amadana Michael Gamari Ladana Saksa Hajanaba Tingle Committee Tarakani Toy Super Manipur State Assembly Michael Gamari Lina Andro AC Gimarung Chanaliba Top Singtha Kuldama Kalamba the Saksa Ajanaba Ahing the Michael campaign Toba meeting Toba Kodimak Ating Batamle Committee gi warip sing thugar pasinalupa la khamagi fine thigadabani aiba warip lore aire Top Singtha Nokpok Ningthau Panthoibi Laibung the Gram Panchayat Jila Parishad Club Organization Sing Amri Lai Committee gi mul sing jaw na ngasi pang thokiba apun ba mifam na ACS na birep hoigudarbati asyam kumara made El Sanjoy gi teksak pu bangam bas na piam na lawri ba warep sing adu ba yanare aiba kina kalani na khuli sing jupi na ki aire warep sing gi manung da top sing tha khul gi wa number 1 da kina taret phau bage manung da leri ba mafam khudimak da mikal ga mari lena saksa ai jana ba sanai junai na ba pun khudak ta gi pomteng teng jin ba madagi moda refreshment oina atum hau gi asa thak sing tawba Karigumba warip singasi tuharak lapadi lupa lakama gi fine wena thiga dabane namidang matamda meeting tawba house campaign tawbasu ating bathamle ayuk pung manga dagi nungthil pung manga phawba ayuk pung manga dagi nungthil pung manga phawba ki manungda tawgadabani masidasu tuharak lapadi matagi fine aduga chap manana thiga dabani aibasne top sing thagi mafam kudimak mikhal kamari dan ayuk nungthil da mifam pangthokpa gi ayaba pirabasu chap maraba mafam mabade pungpham da pangthok taba yamrabadu war amamde Kanaraga pangtukan ba aduga hana lai committee daki ayaba lawgadabani ayaba warip singasine warip singasi bajanare ayaba na siyam kumar amade sanjwegi mihut mangana kodek pinaki aire atopa pau amadana Iran na US da dollar billion tara thaduk na babel tawkhre Iran ge foreign minister na thangjunu bita phangto kibda US officials na hokiba thada nuclear gi wari sanaba hunaba gi khanana ba hona rakhe adu wari do sanadu ge mamangda afawa wakhalon gi ingeda mohoina Tehran gi fresh tawsinduna Lairaba dollar billion taragi funding at Washington Sweden ahan pada thado kadabani ahna mahna makata na taksin kre Iran United States ka hakten dawari sana badu kaktat ki masung lising di taraga mga nuclear agreement adu amuk hingadan bagi matang hakten dawari sana basing adu so jun dagi to khibane
Iran ban nuclear kulai ama puthok ngamdana-bagi pandam the United States na Iran ga bau phana United Nations da intermediaries sing sinaraki ana foreign minister Hossein Amir Abdullahi state television da haike Taliban da sagot ba unadaba miyo lising amrom na Kabul mapangi rally da saruk yakre Afghanistan Taliban na makhoi ki lengak sesen han ki bagaloy na makhoi ki mapanggal utba amada Kabul ge awang da sopa lampak ka batang kasina wajin pita pang tokpa rally amada Taliban sagot pa miyo lising amrom na saruk yakre Nupa sing amasung nupa masa sing kakdagi miyam adala konung adugi sing oiba singwana tawba mapanda leiba Kohatma township da lusing ba Taliban officers na kang warol sing ado take Kulai dhuwa attack amagi matung da Saul Tariki mamang da Taliban na lengak adu laibag adu pasien ki ba matung dagi konung asta rally adu makalasigi na ahan bane angaw ba masung abu ba Taliban khudam singi marakta assault rifle sing pai ba mapung phawa combat visual set pa members na ngak sentun wangang basing aduna Semyana gi makada saukri pareng sin phamli ba miyam adu da wangang ke tharum sing adu audong harba rocket launcher sing jauna khulai sing asum phiral sing pai ba Taliban person ki process amana miyam adugi akoi bida parade tauki marwena khulai pai da basagot basing kharana yum da sawa poster sing hai ki aduga tai kharan angang ban tragan ango ba Taliban ko yetche yetke tribal aid alder sina phampak adugi nakan de khungrai chalagi yangki miyam aduna thunglaba hawba military combat Fighting set wakulai padik sana para Taliban person doesn't kiana guard tawduna lep pagaloina mafam adugi akoi bida Taliban ki thabak sing pakat pa music khongge Amerika maithire oithok tabani adobu oithoki haibe isai atu sakhe makha tarakba atop pau madana air ambulance crash the pilot ani sikre Abu Dhabi police ki air ambulance ama UAE ki konung asida thangchon bita crash tawda plane adugi Pilot ni dokter ama masung nurse ama punna mari sikre ana police na phangdokre pilot trainer Khamis Said Al Holi lieutenant pilot Nasir Muhammad Al Rasidi loinana Dr Said Farooq Ghora amasung nurse Joel Q Sakara minto sikre ana twitter mada Abu Dhabi police na phangdokre ana khalis time pausina haike Mathau tawringa da thangsu numit air ambulance plane crash tawda laikira ba makoi ki medical team member mari sikhe baduda Abu Dhabi Police ki general headquarters na waba phangdokre ambulance plane crash ki thodok amada mathau tawring da thangjanu bitta mi mari sikre ana police na haike adubod Abu Dhabi Police ki general command adu laikidaba sing adu ki mung manung sing makoi ki maruk mapang sing amasung thabak suminaraba sing da mago thamoi chon nugai tawa phangdokre ana tweet amana force adu da haike North Korea na UN chaikre North Korean missile testing pangthopagi matang da emergency mifam ama pangthopagi damak UN Security Council bangasi saikre North Korean hantak anti-aircraft makap tan mai pangna sangengge September thadasu long range cruise missile makapki hantak seul loibaki angan bada hypersonic gliding vehicle amani haida sing thaba masangengge sangeng singatuna North Korea ki matang United States Britain amasung France na kauduna UN Security Council member states ki emergency mi pama pangtokan ke adugo madu North Korea ki sovereignty de sati na kuthingjin ba mani amasung jabang ngamloi da hakjin ba kai ho ba mani haina piyong yang na haike aro hibada content singa sigi maroi ba pau hara asiba pau tamjari ba mani local news YouTube channel amade Facebook page asidagi yengbiri ba pana pathaga sari channel asin da tamda kanara bade subscribe to video bes na subscribe to biro maloi na like and share to su ka bi dum pama pau amakana thaga sari